Tabiriba amadi miteng tabiriba singbo ahanbamaktada akong sanba thoksomna ikai khumna jabaga loinana taramna oksari. Ngasi amuk pumnamakkidamakta yamna nungairaba film ama amuk pujarakli. Film gi maming The Exorcism hairiba film asi 2024 gi June 21 da release tawki. Film asi horror amasung fantasy da based over film amani. Film asi aikoi gi viewer kayana horror film thagat pirau haina comment singda tattana haibiraki. Asumna matam pumnamakta aikoi bu support tawbiduna mayam gi seba tawbu fanganbiu. Mayam da film gi wari asi koi thoktana khudol tamjari. Film asi horakpada nupa ama ulai. Mahak film gi actor ni. Mahak na dialogue haiduna practice tawduna lerami. Mahak asi priest haibadi church ki father amagi role fanglami. Maram asina mahak na priest saduna nupi macha amagi haksang dagi fataba lai tan thoknaba practice tawi. Magi dialogue aduda mantra khara su yauri. Mahak na mantra adu pabada set adugi mai adu khablaktuna mutki. Room adu su kanna niglaki. Misak adu yamna pakatlami. Tanja aduda masak udaba amana nupa adu attack tawraktuna hatoki. Sin na sikat tawduna atop sin amamuk ulay. Lee amasung Anthony asi mapa machani. Anthony asi drug addict oy. Maram asina machanupi Lee na mapa asida baba haina fokawde. Asumna mapa machagi mari asi leinaramdi. Anthony asi magi nupi sikibadagi drug ta tainaduna addict chokibani. Anthony na drug asi sizinadringaida actor amasu oirami. Adubo haujikti pumnamak thadokre. Matam khara leiraga Anthony asi chahi ani rehabilitation da leiruraga thoglaki. Mahak rehabilitation da leirubadagi nisagi lambi adu thadoki. Anthony na stable oirakpada film gi role fanglakpa horki. Aikoina film gi ahobada ukiba misak adu Anthony ni. Anthony na role adu fangbada yamna harauki. Aduga church ta chatuna masagi maral sing adu yajarami. Mahakna soiba kaya tawkiba amasung magi nupi sikraba matungda aranba lambi da chatuna family gi marakta akaiba kaya sulaikiba sing adugi haijarami. Hausikti mahakna soiba pumnamak adu semdok lage machanupi aduga punna leiminaduna magi nupi gi thawai adusu ingna chikna lehin krage haina khanjari. Anthony mayumda halaktuna liga thengnarami. Lisu thabak amata fangde. Maram asina Anthony gi personal assistant oina libu thami. Asumna film asigi shooting hawi. Lisu shooting mafam maduda mapaga leiminai. Film adugi lead character oiriba Blake ka liga su friend oiraklami. Blake na lead set adu lead yenghali. Makoi anina asum yengduna lakpada robot amana libu ui. Robot aduna libu ubada angakwa mong amada mamitta may palaki. Matangi sinda film gi shooting tawnan bahayduna Anthony semsai. Shooting adu tawdringaida set aduda Anthony gi character adugi matangda wari sanari. Makoina sanari bu wari aduda Bible gi wahi khara su yawi. Maram asidagi Anthony gi manatondagi I tari. Anthony na I adu taythoklaga kana amata khanghalamde. Maramdi mahakna khali hidak jabagi effect oiramgani hayduna. Asumna numit asigi shooting adu yamna fajana tawduna Anthony ga liga mayumda hanminaraki. Lina mayumda athengba ahingda magi phone adu yengduna leiringaida thangnaba room dagi angakpa khonjal ama taraki. Lina hugatuna yengbadadi room adu lock tawraga leirami. Tanja aduda kitchen gi tap adu kanagumba amana tharaki. Lina kitchen da khonglei thuna laklingaida thong hanglakpagi khonjal ama tarakpadagi laithokduna yengthokpadadi lock tawhoba thong adu hangduna leirami. Lina room aduda kina changlaktuna yengbadadi kana amata leiramdre. Li magi room da amuk handrun lakpada magi mapa Anthony du yungi mafam amada leptuna leirambadu ui. Lina mapa gi manakta changsinbada mapa adu masa mathanta choiron londuna leirami. Matau adu uraga Lina mapa da paidunu kitang nomi. Anthony yamna kina matung halaki. Matam asida Anthony gyan taraklami. Mahakna khali. Madudi mafam asida leiramliba asi magi mamangda haugatuna lakpu oiramgani haina. Matang asidagi Anthony su tumluna bahayduna amuk changki. Matangi numita Anthony shooting tawba lai. Mahakna practice tawbada fajana tawba ngamlamde. Maram asina director na su yamna saurami. Director na Anthony gi matawudu uraga hari. Anthony nangi haukiba nungaitaba sing adu hana amukta ningsingko. Maduda ta nangi awabagi maithong adu fajana tahanba ngamgani. Wahi sitaraga Anthony na angang oringagi thogdok ama ningsinglai. Madudi Anthony gi mapana angang kayada aranba tormi. Thogdok asi ningsingluraga Anthony na magi dialogue adu amuk haiduna practice tawi.
Maduda mana faidaba diary aduda karigumbu hai kharasu irami aduga fattaba laigi saglon su yektuna yaurami nakal aduda su asumna irami handaki matang asida Anthony nangbu kana amatana kanmu ngamloi haina Anthony na madu paraga diary adu table da thamlaga magi drawer da karigumbu posak ama thibada cross ama ui Anthony da cross adu ubada magi angang oringai gi sin ama ulai mana angang oringai da cross asigi chap manaba cross amasu magi lerami tanja asida lina mapagi manakta laktun hari baba kaidobu yaurake baba na dialogue adu fazana haiba ngamdriba si karigino Anthony na khumlai ai holy word sing asi dialogue on haiba si ai ngamdre wahai se targa lina hari baba nahak isor da thajaba khar wali madu tawgono aduga nasada su thajaba thamo madu digiyo pumnamak araibu oigani wahai se targa Anthony phamlamba adu hawgalaki Masida Anthony makuk ngauruktuna magi room da ngahak potharuge haiduna chatki Anthony na magi room da chatke hairam laga makha da oina kumthari batawudu uraga li yamna ngai maramasina li su makha da kumluktuna mapabu thiraki makha gi bathroom dagi khonjel amatari li na lona khonjel adu record tawi khanghodana phone adu li gi makhutagi taki li na phone adu khungatuna lepkhalakpada mapa adu mamang da leptuna lerami amasung mafam asida Anthony urine pass tawrami ummagasi lina uraga yamna kirami Anthony gi mabit adusu pungong ngawi Anthony gi masada lai tongbagumna aduga akibagi masak amana Anthony gi manatondagi lida yengtharaklami batawudu uraga li yamna kiraduna mathakta chenkhalaki matam asidasu angakpa mawong aduda adumak Anthony adulai ngayhak leiraga Anthony gyan namuk taraktuna magi bathroom da laktuna irujai lisu mapagi manakta tapna yamna kina laglaga khonjal pikna hari baba nang doctor ki manakta satuna hidak change tawrudribra pumnamak ase hidak ki side effect ni doctor ki manakta yamna thuna satuna amukta unaruse wai ase Anthony na kari amata thoksaramde Anthony ki masada aruba phuri gumba thoglambasu ai khoina oi masina takpadi fataba thawai amana Anthony gi masagda changduna leire haibani asumna Anthony bu sakti leirba thawai amana control tawki Anthony gi masada leiramba dak sing adusu second khara leiramlaga mangki mathang sinda seta shooting tawrami matamasida kana amatana Anthony na tawribi acting adu pamlamde maramasida Anthony wakhal yamna nungaitana yu amuk thak pawraki nakalamadana lida father na hangi namliba film asida thogliba thodok sing asi nang thajabra lina pakhum pirai hanati ai kari amta thajaramte adubo aina ngarang ahing thengna kiba adudagidi ai thajare baba se kari no ma tawre mathang senda li mayum dhalai Anthony gi makhut adu soktuna i thoglami aduga mamai da soktuna i thoglami matawudu uraga lina yamna sauna hari nahak amu handuna drug seasonarabra aina khwaidagi pamda thabak adu nangna tawrabanina ai nanga punna leiba ngamlaroi wahai ase taraga Anthony mai hongna sauduna laurakpada room da leiramba glass sing adu luina kaiki aduga khanghodana ligi mamangda thattuna leblami aduga hari kadaidanu nangna chatke dawribese nangi school su leite namana pa su leitre leiri bhaibubu ai khaktani aduna nang ai inakta leigedabani aduna nang ai inakta leigedabani wahai ase tabada li yamna kirami aduga yamna sauna hari Anthony nang aingondagi lapna leyo wai ase tabada Anthony na khumlai ai Anthony nati wai ase taraga li yamna kiduna adumag lei mathangi numita shooting mafamda li na wari pumnamak father da li na record tawkiba khonjal adu father da sutali father na madu tabada yamna akiba fawki maramdi thogduk si yamna sathiba ma oibana record aduda Anthony na demon molok pu korami demon molok hariba si Anthony gi diary da yaukiba fataba saktam aduni father li da hari li nak nem chalo ai Anthony amasung demon molok ki maramda thijinduna yengkike mathangi sinda ahingi matamni father na demon molok ki maramda thijinba haurami matamasida Anthony da awaba faurami madugi fataba energy aduna father gi room asida khudam phanghalaki matang asida Anthony na angang oringi gi sinama amu ulai Anthony na father gi manakta chatpada father na fataba thabuk ama Anthony da tawki matang sinda amu shooting gi sin ulai
Anthony-na magi dialogue adu hainanaba honarami adubo magi acting adu kana amatana pamnaramde maram asidagi Anthony yamna sawninglabi Anthony na pairamba cross adu phamungda thamlamlaga yamna sawna stair aduda makutna thaduna kumtharami matam sida Anthony gi masada phattaba thawai adu changlakpagi mamit adu pungong ngorki masa adu angaka mawong amada laithoklami asumna toina tawba si uraga mayam adu yamna ngakdarami Lina Anthony adumai tawgono asumna haiduna thinglami Lina Anthony haina palakpa aduda Anthony na ay Anthony nate hairamlaga masagi makok adu table da leptana yaisinjarami Anthony gi thogdok asidagi Anthony gi role adu atopa mi amada sinaki misak adu na dialogue adu gi practice tawduna leiringaida Anthony na laktuna misak adu yamna sathina hatuklami thogdok asidagi film gi shooting tawba adu toki film adu gi shooting lab ki ban maram oraga black yamna nungairamde black ki matau adu uraga Lina black po mayumda puduna lakminaki Liga black ka leiringaida Anthony na makoi animakta attack torki Lina mufam adudagi sat crow haina haibadagi Anthony thongnau adudagi songthoki madu uraga makoi anina yamna kina yengbadadi Anthony adu mangkiduna leiramdre mathangi numita Liga black ka father gi manakta laktuna wari aduli wari sitarga father na hari nangi babadu demon molok na control tawkre hauzik nangi babadu ahanba demon molok na control tawrkima mafam aduda leiramgani mafam adudi film gi shooting ahanba mafam aduni Lina hariba mafam aduda laktuna yengbada Bible book ama tadunu leirami Lina Bible adu lokhatuna hawgulakpada Anthony su matungda leptuna leirami Lina yamna kina Bible adu hangdoktuna pai madu taraga Anthony su chap manana pari aduga hari Bible adu mayamna aingonda leptana parakpana aingonda kari amata changtre wai ase taraga Lina hari Anthony bathadokpio mahak nong manomagi sitharakle demon molok namu hari Anthony di koire sikiba asumna haramlaga Lida attack tori pamung aduda Anthony na thamlamba cross adu Lina demon adugi maraibak aduda naptuna thami maram asidagi demon adu sontharakuna libu thadorki tanja sigi khudong chaba lawraduna father amasung black na demon adu paralyzed tawhalami father na demon adu dhari nahak Anthony bu thado nahak na pamlabadi aigi sada sanglo wai asitaraga demon aduna Anthony gi masadagi thokladuna father gi masada changlaki tanja asida sin ama ulai madudi Anthony na angang oringaida father na phataba thabak tawhanduna marai bakta cross haktuna phataba thawai gi puja tawhanki aduga goti sikre haina thajanki marmasina demon Anthony gi hakchangbu pamkibani sinna siloi kiduna amuk demon na father gi masada sangkiba adu ulai Anthony gi masada gi demon adu thokkibaga Anthony na Bible adu hangdoklaga pai madu uraga father adu yamna sauraki adubo Anthony na pukning changna isor da thajaduna Bible adu sonbadagi demon adu khangba ngamdana father gi masada gi su thokkiduna handuna chatki aikoina film gi ahobada Anthony heart crack khanbo orami demon aduna changkibagi orami asumna aroibada demon adu hankibadagi Anthony na machanupi Liga atopa mafamda chatuna mahaw yawa punsi marel amada hinki aduga matang asida film asigi aroiba saruk oiki ngasigi de matang asida losenjarage mathangi nungairaba video da amuk thengna minarasi